nanggidamak laklaba aibo inthoktunadi thambikino nungshi lairembi leizage bandi oina nangi nungshi ipaksida nangi nungshi saktamda tautuna leizage nangonda lupsaraba ihakte nang maso hingchabi yum yoksale na haredeba ha kamdauba mamalo nangbo anthokpa mamani gumbirne mapi naubada pangtharadine gumbirgi sakhaw manungda changkiba tabani ko nang haibisini migi machinjaw henkino nang phirepa machinda wa khrado hairamlaga maninglomda lakle pukhriduda ising batil ama sokatlaga yene khade irulu jathokre aduga khudai ama honglaga atumba khudaiduna numitsa tadure haina yena khagi singe thauri tingiduda phagdoklami aduga imungda changaklaga mafi marondu hongkre sarto kharaga tight oibaga mojafri tu makhaklile aduga ferment pen tu masetlaga chapel sotongda sakhumduda changi wang sauradana apikpa sakhumduda adum naga leibada mit ithanik thalli yingba nungai gas thagatkre ensang thongnaba kondu thangatkre tamna sumaroi mapangda gas na kanna thamme phirepana pocket tagi gari sodo satoklaga tamna da pire se gari manungdane thabiga gazarge hawuni laksalo ai khutha dokpa yadreba chakhum changamnina tamna so lawraga mapalom thorai aduga thongal la khami ba gari do hangdoktuna yenglubada insang na pikhra su lereklami khawdo pulap yala changi sakhum yoropada sorma pi mondoi asuk yam ben sakse kanana chabi ni ne leiba ensang sibu nangna chana ba lerektridi noi pukhri mapanda goga khongba hangoi sida pisa dawribra rasiam kangi nupani kaina adudi nang lengonda ken khrise rasi da natrene kaidono haibadu homdi khangni ida adudi tamyai ai tummas am tumningi khaktomuge natomda sakhumda lehoba tanbro kisabraba tumsiluranu da kuiroi chagroragane chara tumo yam tumsinbado fatte aingonda bu kisabra kai nangsu balo he sum tumina natom taleibado tangatrana hangbibanida butta kibra hangbanati nangi sense ambu fauradi I don't feel lonely saiga ngangang heiba heitaba heinabe ensang kanna thongli namidang do firepa amuk so halaktre chak hapam banu haina boris sangan tan hai kramina bakhoi mapa macha do khak sak samine kokila de yumgi mising sudabado nungairamde macha nupa makne mana ngang mandana mai manak to sulak nunja haina khallabani kanagida muk leiram dori baduna onthokpani da aigi chase mana gyan khara tagadra hairagane ngangna basum sum warakle aina wa ama hairuni mana thoba ma tawramani natti thagai singna mabu company dubu suruda pitho ani hairabro au pido mali pabo departmental store di mana matom da tawjakibani na mana pirage haina khalla male che sangal oina loina rasu male aduda amadu su thabakara male pabo kangla sada khwaidigi profit leibadi beauty spa gi mathangda departmental store simani sima khaidokhrabadi pamdi pamuida khangde nasanu pana kai khanmano adubu pabung sukhradi chakthoksaramgani da karamna ngangna yadaba nachanu pase nattaba maram mokpa yama imana pokpirambagi haitare yarebo nanga ngangna dawsaru ngangna daba yadaba nayambase asi ngangna bana phai mina uni haini nangna wani yelakani chummi lali khangna kanget amasu yet ke yauna yelakani do nangi nupido gi khanbadane ai hosukte hona matha dum saibu nupi gyan tai khana seina ba suk thok thoe aina haisni thajau ado pabo aina babung de yam khakning ma madi leiri kari amu khangning ge nangna akhoi ma do pharaga lori hai kamai phai haidi mi kya satkeba aduga thaibana kai there faraba matung di imana kamai khumei leibangam ni ngamoi kain tongna braba nang sunu pi phage haribra phara di fangbe phibam leite da karai dagi fangdoriba nasak haira kusu khara palamgani yengba yabani kunna ai kusuna namaloramadine miro ngangba kwani nangna oiram doribase babung si ima amuba thibase lauramise imai maral mathumda kalaktana phari oiramni namase muresu gunna madi yawbani bungo murang tawraga nungsibani aigi mitna pamsabado hek thoore aduga nupa koinara lerame imanabi amagi haisingpot halakminabada sinaragane aina khoyumda oina gari thaujanbani imanaba hummuka hekta thanga pusalai
Kaada nonganjipau sozaw losinlaga thambani. Hais inspiration ama lae aisu. Haisingpot amatang saminadra yadreside. Ang hawwa machanupa-gi chuhinghangta kokila noglai. Machanupa atombasina magidi pathafam oiribani. Amasi madingangnaba kaya nungaite porisuwa amu hawdore. Ado pabwa tamoyagi yumbansi mathongmaram amata khangdre. Ichienasu aingwanda pabungda wa khara hawdo. Itay matamna ado kausilaga irensana lainabana call torokpada luiramni. Adogi wado thabana halaktrabadi amu ekhoini hekta leiresi la'o haidana kauruba yaroidoribani. Ipagi ibungo chana kanglon ama lei. Wa khangmande usitmande haidana khitangna sauna khidoribani. Phibam singse yamna lunari. Sensitive oirabanina thabak amata taraina yaroine. Aisu mathadi sarabani do. Han leiramba maudugane irang thokpade khainare. Aduga ekhoina amuk tamnal kausilubada. Asara hoina khandoba mayamdo mitta urabani. Hoi pabong asoibade ekhoisu dum taradawni. Tapna pabong sune masiat tana kairebe imungsi semjingedi khallibani. Mapa machaduso wari sanaraga chak saminare. Firepana mayum yorakpada pung baro tagadore. Fana thingi made ahing lekthoge tawrabani. Mayumda tumba saba yadamnina mapani pale haina phatte khangmana halakpani. Ka manung hek yorakpada miskol fana yam lerammi. Office ki su yaure. Firepa su call back toksili. Russia pari. Sir Firepa, ai thabak pathagi su patharo kaina Sir Arun haire isa kaigino. Ai gi thabak ta career su belairage. Ngasai no ngamadagi thabak mafamda leibadi kaisu airakte. Aduga numidang thenga kansida nayu khra thaksilaga nisa khairakano ko. Ai sawlakano Russia. Sawalibase kanadano sir. Ai sir da warobadi leite. Adubu Sir Arun gi wangang sangangsi khra dihen male. Mapu oire hairaga aibu kaisu leitana tokiga tokro kaina hairakpadudi niyom nate. Aibu adu hanthana yingba haunade. Aina kyam kuinano sigi thabak puraise. Asoi soida men khattuna lakpa natro. Aduga aibu respect kitasu utpidabani tawbidabani. Nangna sigi maram yam khaningba taragadi hayeng office ta lao. Aduga wari fasana sanase. Mamangdasu nang warning takraba natro. VIP customer nupa lakpada body spa da nupi thazilambagi adum batawnu haina warning pikraba natro. Nang na company se prostitute yok famoy na uhan na basilakano. Nang gihagtag ta complaint kaya amni chari se nang khangbra. Nupi sing si aran balang bidisin daraga sel tanba amot pa sel paiba mido ay uningang gani khanbra. Sir, ay ni hekta atam na VIP customer da nupi khalaga thazin manate. Timing farak ta na ba yawbada nupi ta basu hekta yawki. Sir, adunani. Laibak thiba na VIP uraso nupi da chop hekta ramba. Adum bathokla di complaint tarok po ibani sir. Ay lande. Ay ni ay staff khudingmak loina respect tawjai sir. Russia, sigi matang already hayeng ay lakani aduga wari fasana sanase. Arun si yauraga. Aduna fani. Timing sisu sigi wari sa sanabagi timing natre. Ay personal life haiba masule. Office kaktagi wakal da sum layu haiba yawa nate. Aduna ni office ki wari da office ta sanase. Haiduna Firepado phone kakthakibada Russia sauning bagi magi phone do laktana langkai ki. Aduga asawbana kay nung sagumna sor makhol thong holaga. Aingonda singnaba mata lena tharoi. Loina mangan tangan gani. Firepa nang mingonda nanggi ikai ni kai roi khangdaba wangang mayamdo ngangabaso. Aingonda di yaroi. Nang na wa khra nganga tumina leithokhidawa mido ai manbra. Singnaba kanba aingonda nangda yeknaba sembade nangi sumangzaba lakhini. Sauri matik aduk yamna mi respect to bhaitaba. Ay sibu pet lawa ngang masasi mangay ne ha. Mathangi numit ni tamna thabo mafam na lagle. Firepa na lawba thinba tawbani. Nasisu Firepa na thilaklami. Thabo mafam yorakpaga magi duty hawi. Mayam ni chana masemba aday packing tawba na tawba. Ngaside ayuk tabani na pung anida thabak loire. Aduna hananaba thorakle. Firepa su thabak chinmaga hanba call tawbada pairaktabada anirak hanna tawsilamde. Aduna auto makhamlaga mayumda halakle. Mana thongal yorakpada cab service ki car ama khamambada ure. Yumda kana lakpano khanna changakpada sumang matonda chai mai thakibagi utleribado. Ubada mangolomda yengi. Mane changakpaga ningolna mapanda thorakpaga chaphiksane. Thasadabaga ngakpaga mapa chanakre. Tafing makhong thanglaga
Iche, kaino ngasi yorakani adu da ga kem thairak tin engonda. Na dai natro aina hapta am leraga halaklani na haido surprise piragi na sum thoklaba. Tasing bade ningol na makoi tholakani khangandabagi maramse firepaga maga unaba khudingma fadoge khangdoge haina thoina ngasi yorakani haiba tathoktan halaklibani. Tamna di mama bu ningman bana khairang mahile. Akhoi madi ima kadai lekhrage ba. Ngang na mangol ka khalai. Imung da pusin khraba haina mangak thangat na yengli. Machegi pakum ha na ngairage khanna imung da maksu sangtri. Ka da mama ga wari sahubani. Hek hairakpaga tamna imung da grongok chengsilai. Mama gi ka manung da fut phawzilai. Mama samasa mayeng khra ta duna kangthol da mon ngang khatlaga masa do khra kannaba drip yanduna leiramle. Ason mama uraka mapukni nungsirakpada kapningba khangsan kibada machilba makhada khapam makai hek kap khalagle. Kina luna yoksabi lairabi khampok da charopi machanu pini. Sangsin basu hanguisa mama bu yengna kapchet pegom kapai. Thongzan lepna kori. Ima thabasu khanging thore. Machanu pi uraga sauning mana suloi khrabani. Mana sauri basi chumi bra khangdre. Adubo ma phirepaga onsilame haiba wahisi mana kwaidagi sauba. Phirepa khaktada nate phirepagi imungda su sauri. Adungai mana saukiba mayam hojiksu maying tadre. Kuira liragi hengalaklibani asaubadudi. Asuk sangba punsisida imungduna maram oiraga awaba saithing kaya ama tamna hapkalakpana nongmagi imungda tathiba helaklibani. Thabana hai nangai kasida changakano nakhongdu kansilakano ko kanda kansilau nakhongdu thangni yan thatkena. Tamna thangzin basu ngamkidre nongmata do kanba wahainasu cherakidamaga makhong na makha kansilambado mamabu kibana thangdorakle. Thangnabagi halduna hai thaba angangsida pangtai sutai nagano mana maram oiraga natro nanna ngasi halaklaga aikhoi mayam unaba phangibase. Tada hinge haibagi haraupam leite imungduna khalibase aikhoi se pangyada yarani haidana tawribani kanamta leitre haiduna usitribani mina usilaktabase ai khangbu yamna wai lairaba aikhoina tonbase yamna tole tada saningdaba mi amagi maral charaga ai hingakle tada ai hingakle ai sirambane hena phabasani khale. Thaba punsi haibase sidagi hena tangma mamal amamuk leitabani aduna nang aikhoi mayamgi marak tahlaklibase sidagi hena nungaiba ni sudrabani ko. Angang da ngangbirurana maso upai leitabagi nangbusu kaningbagi tawkhibani karigumba nang phatanungda thomo angang si leifam safam khangamoidoribani aikhoina phangle kayam kuini yengsinba ngamdoriba sina khwai pharabani ko. Tada magi sase ngangnaba yamna wai tadana khangdaba yamna le lamket pi oina tawradana wa ngangna saknaba yade. Adubu irenjana wari sano khanaraga harauba lekai ni ne khana jainaba thoanba yade ko. Pare nangsu phajana pothauro aisu ngak leraga amuk sanglakke. Ahalduna manam ipon ngau thoki thabasu machanupi do kausilamde machanupi uraga sauning ben galaklibani. Tamna su tumin thoraklaga magi ka manung change aduga phamung machida phamaga hek chingkhatuna kappi phirepagi ko laksilei adugo mamaga machiga takrani haina pairamde. Phirepasu tamna na ko supai kidabaduda kaidorabano haina tamnagi manakta lai gari do khamamlaga change mangol da kakhatlaga ikoiruda tamna khanjel da tabada tamna di mihul thiba khangkidre mipai bana sor phau mangkre aduga mu khanjel da thabadi masada thilebe yetumdo lakbai phoiba kantho amaga mangol tamna paithore sauba hemanbagi masani ima phirepaga wa ngangna makhut yauki phirepagi mamaida khupangna khangta thajinki hai nangsida kedoba lai ha namaidu bu kadai da pangini he. Serak tu da ningolgi mapamlonggi nauba mapa macha so anawa putharagle haina ningolgi mama na pau tamakpana ngak yoksilam se haidana lakpada tawribado ukre. Madu sukhang khangdana naha oriba nauba thabana phirepa phubaduda masu sensilaklaga phirepado mangolde inthuraga kin oi khupak oi phirepagi mamaida chongsilaga thajilakpado phirepa makut hande naubana dinu pi ngak tagi yumbanda usilaktaba oin ukibani
Naubagi mapaduna khamdoi ningol su khamba yauri adubu tamna di thongzilduna lepaga makut anina khamba su ngamda khamsu khamning khamba su ngamda thongi nakangi ubaktuda makut anina chena kanna paisilaga khanglammi thawna leitaba tamna gi pirangdusu phire pamana oki phire pamana su khamaktanaba ingit amadi tamna da lona pirakhi naubagi mapana noibu phinganune nauba nangsu phingmaliko thaba nangsu taptho wa phajana ngangnasi laikai kumai oinagani phire pasu naubagi mapanadi kanano phasana khangbani naubanadi matamduda angang oikibana masakya laksan mangam khide thabana nang kharadi hangmale phire pa nang dai khoi bu sitabani thaba machana pide yenglaga nang basu ne fattaba mahiksina sanabadra madi nang karigi yare nang karigi pangthari ha nang nupa ke ampami nang nasina thadarakpa arangarakta namai namit karigi thai nang asigi langda thorudana napunsido manglaba natro ado khangna karigi wakhal tade phire pada makut khodombi pena thilaga ase mahikne mahik afaba minate asuk kyamda luba phire mabubu nangna karigi leiribana si amadi nangi basau mas uda hairamde nang asigi nupa se kya pami nang bu pandre haina nangak samparagi thorakibado nang idhai laina karigi kauri magi maral na aibu karigi kalamli nang na ibu kalli haibagi aina hararamgani siro saugdbana mai hauraba thabagi wa marak kanamtana thaladre adubu tamna khakna heki kappaga khumei nang leitradi nang kalautradi ai tomda kamai ngaudoino khudaktuda ingonda kanamtana nang waram rangbirakte ai tomda su koksu tokte dubai ma nang kandradi ai ki kana leige thabasu kapje adu oiragana nang so ai ki itung illaga sike baduna hena phaiye sumaina hingdo saruk sike baduna hena phaiye khangabo nang ne yumdagi yoraga nang boi khut ena haragi phau khallabani nupa pambi nang phire pamana su wahi amatana thabagi chimbal meladre asuk pen khidraba imungni pendabana omkhalakliba mari do grang sa thokraga pharakani haiba khangbana ma kaisu haidabani thabani khitang taptharak pangairammi mayam singduso ningol sukapi khudingmak loina tumin leine khudingmak masa na marale haina khanaduna wa marak thatpasu ngamnaramde matam chana makhoina tamnagi imung puyeng silhaudabagi lale khanje thaba phire pada yenglaga apangba isa se nang karigi phage khalli isagi punsi se matamda manghalambadagi hendoktana punsi chupagi oina manghallage khallibani ne nanga pabanate hazuk isa se mige yum thugaibi migi makari episu tahanbiba nang da siraga ai pelani he nang phingna wangang lambadai sordu su tapna hontharagle khonjel su tapthari mi usittaba lairari haina sanapot oina uba ahallaman masak khangdaba minung sileitaba imung isabu biyo haida phigau sana sararaba aduga mukso tanthok pirakpa sagi imung phire pasu kapi thabada makhut ani lolaga api tap tari ima na sawa maram chai chumna saudorakpa imagi wahina achai suningam da tari tawkiba ranba mayamdo amuktang ima na halaktuna hingarabadi ikut ani shi chena lonaraga lale haizage khanna aina ngasi sungairamlibani imabu imana ibu thina chebada khut thabada nasa warobu leisade aina tawbana aina fangbani adubu ima firepa tamna de yengi tamna so hairaklano hairakadoriwa magi wahaiduda thabada mai chusinbo oina thoglani khan mangak hairei adubu saurakani khangna firepa tamna na khamba yakidre haidokre adubu ai tamna ga kainabadi ngamoi he horakpadagi hauna aina thamoi manungda losillaga thamjabadi ma kaktani imana piningbadandi pibada nachana figau sana yazage adubu maga kaino haiba waisimadi nachagi nagongda tahanbigano haina phirepa thabada kaptuna haise wangang behik loikibada pidu satat akham leitana hena nan tharaglaga kapse phirepa magi singlaba piri thaba urabasu okidre nangna igi nakta laklaga aingona sengluknaba tanja masing thingamdana pikre mamang dusu adubu hozikti matam henkre nangna haisabagi kanabasu leiraroi
ꯑꯗꯨꯕꯨ ꯂꯝꯀꯦꯠꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕꯒꯤ ꯃꯈꯥꯗ ꯆꯠꯂꯨ ꯍꯥꯏꯕꯗꯅꯦ ꯂꯝ ꯍꯦꯟꯈꯤꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯚꯨꯞ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨ ꯀꯟꯕ ꯈꯨꯠꯆꯤꯡꯗꯨꯗ ꯐꯤꯔꯦꯞꯄ ꯃꯁꯥꯗꯨ ꯐꯠ ꯂꯦꯡꯉꯤ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯈꯤꯗꯨꯅ ꯈꯨꯗꯤ ꯊꯤꯈ꯭ꯔꯕꯗꯤ ꯃꯤꯄꯥꯏꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯪ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯈꯟꯕ ꯇꯥꯕꯅꯤ ꯅꯪꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯔꯒꯅ ꯏꯃꯨꯡꯁꯤꯒ ꯃꯔꯤ ꯇꯠꯅꯕ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯑꯅꯤꯁꯤꯗ ꯅꯪ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯑꯃ ꯈꯜꯂꯨ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯄꯤꯔꯥꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝ ꯌꯦꯡꯂꯛꯏ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯠꯌꯦꯡꯅꯤ ꯐꯤꯔꯦꯞꯄ ꯃꯥꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅꯤ ꯉꯔꯥꯡꯈꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯐꯤꯔꯦꯞꯄ ꯃꯥꯒꯤꯗꯃꯛ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯥꯅ ꯋꯥꯔꯤ ꯆꯦꯔꯦꯟꯗꯨꯅ ꯇꯂꯥꯛꯂꯕ ꯃꯃꯥ ꯃꯥꯅ ꯋꯥꯔꯧꯒꯗꯕ ꯊꯕꯛ ꯇꯧꯕ ꯀꯔꯝꯅ ꯉꯝꯃꯨꯗꯧꯔꯤꯕ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯏꯔꯥ ꯊꯥꯡꯅ ꯇꯥꯝꯅꯥꯗ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯈꯞ ꯃꯥꯅ ꯂꯧꯅꯤꯡꯉꯤꯕ ꯗꯤꯁꯤꯖꯟꯗꯣ ꯂꯧꯔꯨ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯇꯥꯝꯅꯥ ꯍꯤꯛ ꯀꯞꯄꯤ ꯊꯝꯌꯥꯏ ꯅꯪ ꯍꯜꯂꯨ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕ ꯉꯝꯃꯔꯣꯏ ꯅꯪ ꯍꯟꯈ꯭ꯔꯣ ꯊꯝꯌꯥꯏ ꯍꯥꯏꯔꯒ ꯍꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯣꯛꯅ ꯍꯤꯛ ꯀꯞꯈ꯭ꯔꯦ ꯆꯤꯝꯕꯥꯜꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯄꯤꯔꯥꯡꯗꯨꯃꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯕꯅꯤ ꯐꯤꯔꯦꯞꯄ ꯀꯞꯄ ꯊꯤꯡꯒꯠꯄꯒꯤ ꯈꯅꯥꯎ ꯃꯅꯨꯡꯁꯨ ꯃꯨꯛꯇꯨꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ ꯅꯨꯡꯁꯤꯕ ꯃꯆꯥꯒꯤ ꯃꯃꯥꯗꯨꯕꯨ ꯀꯥꯏꯅꯔꯁꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯁꯨꯅꯥ ꯆꯨꯡꯗꯅ ꯍꯣꯏ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯅꯨꯡ ꯀꯟꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯐꯤꯔꯦꯞꯄ ꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯧꯔꯤꯕ ꯅꯤꯡꯉꯣꯜꯅ ꯐꯤꯔꯦꯞꯄ ꯅꯪ ꯍꯜꯂꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯁꯨ ꯆꯪꯂꯛꯂꯅꯨ ꯅꯪ ꯎꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯇꯝꯗꯨꯒꯤ ꯅꯪꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯄꯦꯟꯗꯕꯅ ꯈꯥꯡꯕ ꯉꯝꯗꯦ ꯐꯤꯔꯦꯞꯄ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯐꯠꯄ ꯇꯩꯊꯣꯛꯈꯤ ꯑꯗꯨꯒ ꯊꯕꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯗ ꯇꯥꯝꯅꯥꯕꯨ ꯁꯥꯒꯩ ꯑꯇꯣꯞꯄ ꯑꯃꯗ ꯊꯥꯖꯗ ꯉꯁꯤꯁꯨ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯔꯝꯅ ꯆꯥ ꯈꯪꯖꯩ ꯑꯩꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯕꯨ ꯏꯟꯊꯤꯅ ꯂꯣꯏꯅꯈꯤꯗ꯭ꯔꯁꯨ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯀꯔꯥꯝ ꯆꯥꯎꯕ ꯑꯃꯒꯤ ꯃꯐꯝꯗ ꯃꯤꯇꯥꯐꯝ ꯑꯣꯏꯍꯟꯗ ꯁꯦꯟꯅꯗꯨꯅ ꯊꯝꯕꯤꯔꯛꯄꯁꯦ ꯏꯃꯥ ꯃꯥꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯪ ꯑꯅꯤ ꯁꯨꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯗꯣꯛꯇꯅ ꯂꯣꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯁꯦ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯀꯛ ꯅꯨꯡꯁꯤꯔꯒ ꯂꯥꯛꯏ ꯑꯃꯨꯛ ꯑꯍꯜꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯛꯏ ꯃꯄꯤꯗꯨꯁꯨ ꯑꯈꯛꯄ ꯂꯩꯇꯦ ꯏꯉꯥꯒꯤ ꯑꯀꯟꯕ ꯅꯣꯡꯁꯨ ꯑꯗꯨꯝ ꯁꯤꯟꯊꯔꯛꯏ ꯃꯔꯤ ꯃꯔꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯇꯞ ꯇꯞ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤ ꯋꯥꯗ ꯑꯅꯝ ꯀꯜꯂꯒ ꯋꯥ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯃꯥ ꯃꯆꯥꯒ ꯑꯩꯒ ꯂꯥꯞꯅꯍꯟꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯏꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯊꯝꯖꯔꯛꯄꯤ ꯃꯍꯥꯛꯁꯦ ꯅꯆꯥ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯑꯩꯒ ꯀꯥꯏꯅꯧ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯃꯥ ꯁꯤꯇꯪꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ